ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯑꯔꯣꯏꯕꯤꯗ ꯊꯧꯔꯒ ꯂꯥꯛꯂꯤꯕꯗꯨ ꯃꯅꯤꯡꯗꯒꯤ ꯁꯤꯐꯥꯏ ꯒꯥꯔꯤꯅ ꯇꯥꯟꯅꯔꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯄꯂꯦꯜ ꯌꯧꯁꯤꯜꯂꯛꯄꯗꯥꯏꯋꯥꯏꯗꯗꯤ ꯂꯩꯔꯛ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯐꯠ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯗꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯊꯥꯗꯣꯔꯛꯅꯕ ꯁꯤꯟꯅꯔꯝꯂꯒ ꯆꯤꯡꯁꯥꯡꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯏꯝꯐꯥꯜ ꯌꯧꯅꯅꯕ ꯈꯨꯗꯛꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯂꯟꯆꯥꯁꯨ ꯒꯥꯔꯤ ꯑꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯊꯧꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯟꯆꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯁꯥꯡ ꯃꯇꯝ ꯈꯔ ꯃꯣꯔꯦꯗ ꯂꯥꯛꯈꯤꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯦꯖꯔ ꯂꯟꯆꯥꯒꯤ ꯄꯣꯁꯇꯤꯡ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯆꯤꯡꯁꯥꯡ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯕꯒꯨꯝ ꯋꯥꯈꯜꯗ ꯉꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯎꯔꯛꯏ꯫ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯄꯨꯟꯁꯤꯅ ꯂꯦꯞꯂꯦ ꯍꯥꯏꯕꯗꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯂꯥꯞꯅ ꯂꯩꯍꯧꯔꯕꯤ ꯃꯥꯕꯨꯗꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯎꯅꯁꯤ ꯍꯥꯏꯔꯝꯕ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯔꯝꯃꯨ ꯍꯥꯏꯈꯤꯕ ꯃꯄꯥꯎꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯅ ꯃꯥꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯃꯥꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯥ? ꯃꯥꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤ? ꯃꯌꯥꯝꯗꯣ ꯈꯟꯖꯤꯜꯂꯨꯕꯗ ꯆꯤꯡꯁꯥꯡ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯉꯁꯤꯁꯨ ꯆꯤꯡꯁꯥꯡ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯊꯥꯖꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯑꯅꯝ ꯀꯟꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯝꯗꯅ ꯑꯗꯨꯃꯛ ꯊꯦꯡꯅꯍꯧꯗꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯑꯃꯨꯛꯇꯪꯁꯨ ꯌꯦꯡꯖꯍꯧꯗꯦ꯫ ꯇꯧꯐꯝ ꯈꯪꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯣꯐꯥ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯅꯥꯀꯜꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯇꯦꯕꯜ ꯂꯦꯝ ꯑꯗꯨ ꯎꯕꯗ ꯊꯥꯖꯅ ꯂꯦꯝꯗꯨ ꯄꯥꯏꯔꯒ ꯃꯀꯣꯛꯇ ꯊꯣꯝꯂꯛꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯥꯏꯕꯛꯀꯤ ꯗꯥꯛꯐꯝ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯏꯊꯣꯡꯗꯁꯨ ꯃꯃꯣꯟ ꯇꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯊꯋꯥꯟꯗꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯊꯋꯥꯟꯗ ꯀꯧꯔꯛꯏ꯫ ꯀꯩ ꯆꯠꯂꯨꯒꯦ? ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯊꯋꯥꯟꯁꯨ ꯆꯤꯡꯁꯥꯡꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯤꯌꯥꯏ, ꯍꯣꯇꯦꯜ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤꯗꯣ ꯄꯣꯠ ꯆꯩꯗꯨ ꯈꯔ ꯊꯦꯡꯅ ꯌꯧꯔꯛꯄ ꯑꯗꯨꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯁꯥꯕ ꯍꯧꯗꯣꯏꯕ? ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯍꯧꯅꯕꯅ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯩꯗꯧꯔ ꯂꯩ? ꯑꯣ, ꯑꯩꯗꯣ ꯉꯁꯤ ꯆꯦꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯪꯉꯨꯏ꯫ ꯊꯋꯥꯟꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯃꯥꯒ ꯊꯦꯡꯅꯔꯛꯄ꯭ꯔꯣ? ꯊꯦꯡꯅꯔꯛꯇꯦꯗ꯫ ꯇꯌꯥꯏꯅ ꯆꯦꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯆꯦꯗꯨ ꯊꯕꯛ ꯈꯟꯈ꯭ꯔꯒ ꯆꯪꯉꯨꯕꯅꯤ꯫ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯕ ꯆꯪꯉꯨꯏꯕ? ꯁꯨꯝ ꯆꯪꯉꯨꯕꯅꯤꯗ꯫ ꯇꯌꯥꯏꯅꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯣꯏꯔꯒ ꯅꯣꯡꯃꯇꯁꯨ ꯆꯠꯇꯦ꯫ ꯑꯗꯨꯒꯤ ꯑꯩꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯆꯦꯁꯨ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯁꯨꯝ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯩꯒꯤ ꯃꯐꯝꯅ ꯍꯥꯏꯕ ꯈꯪꯈ꯭ꯔꯒꯗꯤ ꯊꯕꯛꯀ ꯇꯣꯛꯈꯤꯒꯗꯧꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯤꯗꯣ꯫ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯒ ꯊꯋꯥꯟ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯔꯗ ꯑꯃ ꯆꯤꯡꯁꯥꯡꯗ ꯄꯤꯔꯛꯏ꯫ ꯁꯦꯇꯦ, ꯀꯩꯅꯣ? ꯇꯌꯥꯏꯅ ꯆꯦꯗ ꯄꯤꯕ ꯀꯥꯔꯗꯇꯨꯅꯤ꯫ ꯆꯦꯅ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯅꯍꯥꯟꯗꯣ ꯅꯝꯗꯅ ꯑꯗꯨꯝ ꯄꯤꯁꯜꯂꯝꯃꯤ꯫ ꯀꯥꯔꯗꯇꯨ ꯎꯕꯒ ꯆꯤꯡꯁꯥꯡ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯗꯗꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯦ꯫ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯔꯒ ꯀꯥꯔꯗꯇꯨ ꯐꯠ ꯂꯧꯁꯤꯜꯂꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯄꯨꯡꯃꯛ ꯍꯦꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯂꯧꯅꯤꯡꯗ꯭ꯔꯒꯗꯤ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗ꯭ꯔꯗꯤ ꯅꯨꯡꯁꯤꯠ ꯆꯥꯔꯒ ꯍꯤꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯦꯜ ꯑꯣꯏꯅ ꯈꯔꯗꯤ ꯄꯤꯔꯝꯕꯅꯤ꯫ ꯌꯥꯔꯦ, ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯄꯤꯒꯗꯧꯕ ꯅꯠꯇꯦ꯫ ꯊꯋꯥꯟꯁꯨ ꯀꯥꯔꯗꯇꯨ ꯄꯤꯔꯝꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯝꯗꯦ꯫ ꯆꯤꯡꯁꯥꯡ ꯀꯥꯔꯗꯇꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤ ꯑꯁꯥꯎꯕꯅꯣ ꯈꯪꯗꯦ ꯐꯣꯟꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯋꯥꯆꯞꯇ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯈꯨꯗꯛꯇ ꯇꯥꯏꯞ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯁꯤꯟꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯕꯛ ꯑꯃꯁꯨ ꯆꯠꯆꯕ ꯍꯧꯔꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯝꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯄꯁꯨ ꯍꯧꯔꯦ꯫ ꯂꯥꯞꯅꯈ꯭ꯔꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨꯒ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯆꯤꯡꯁꯥꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯥꯎ ꯁꯛꯅ ꯈꯟꯖꯈꯤꯕ ꯊꯋꯥꯟꯕꯨꯁꯨ ꯋꯥꯈꯜꯗ ꯂꯥꯛꯏ꯫ ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯀꯔꯤ ꯊꯛꯂꯝꯒꯅꯤ? ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤ?
ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯒꯗ꯭ꯔꯥ ꯑꯍꯤꯡ ꯆꯨꯞꯄ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯈꯪꯅꯤꯡꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯅ ꯄꯤꯔꯛꯈꯤꯕ ꯐꯣꯟꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯐꯣꯟꯁꯦ ꯊꯋꯦꯡꯀꯤ ꯄꯤꯔꯛꯏ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯅꯣꯡꯃꯗꯁꯨ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯒ ꯑꯩ ꯀꯗꯥꯏꯗ ꯂꯩ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯉꯛꯄꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯈꯜꯗꯅ ꯃꯈꯜ ꯆꯤꯟꯕꯥꯜꯗꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯄꯁꯦ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯣꯠꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯃꯆꯤꯟꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯥꯖ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯖ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯂꯩ ꯀꯥꯔꯠꯁꯦ ꯂꯧꯔꯦ ꯍꯥꯏꯔꯒꯗꯤ ꯅꯁꯥꯅ ꯄꯤꯔꯝꯕ ꯀꯩꯗꯧꯏ ꯁꯥꯎꯅꯤꯡꯕ ꯈꯣꯟꯊꯣꯛꯇ ꯏꯔꯛꯄ ꯃꯦꯁꯦꯖꯅꯤ ꯊꯥꯖꯁꯨ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯄꯥꯕꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜ ꯃꯥꯡꯂꯦ ꯊꯥꯖꯗꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯄꯥꯔꯒ ꯂꯩ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯁꯨ ꯈꯪꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯁꯦꯖ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯊꯋꯥꯟꯅ ꯄꯤꯕ ꯁꯦꯜ ꯈꯛꯇꯪꯔꯣ ꯅꯪꯅ ꯂꯧꯕ ꯄꯥꯝꯃꯤꯁꯦ ꯀꯨꯏꯍꯧꯗꯦ ꯊꯥꯖꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯟ ꯇꯧꯈꯤꯕꯒꯤ ꯕ꯭ꯂꯨ ꯇꯤꯛ ꯈꯣꯠꯄꯗꯨꯗ ꯊꯥꯖꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇꯨ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯕ ꯐꯥꯎꯕ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯃꯥꯏꯊꯣꯡꯗꯨ ꯁꯥꯎꯕ ꯁꯛꯇꯝ ꯑꯣꯟꯕ ꯍꯧꯏ ꯉꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯄ꯭ꯔꯞ ꯇꯥꯏꯞ ꯇꯧꯏ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯖꯁꯨ ꯇꯥꯏꯄꯤꯡ ꯇꯧꯕꯒꯤ ꯒ꯭रीन साइन थोक्लक्पदुदा चिंगसांग सावरंबदु खरा मखैदि फाथै अदुगा रिप्लाई लाक्पा ngaiduna leiri अदुगी वा नते अदु नत्रदि करी थवान कनानो अइना कनानो थवान द सिनरपगि महुता इसादा पिरंबदि कै कैगे पिरंगे तौबनि अदुदा चटलमदाइदा थेंगनदबदुदा अदुम पिरंद्रब पाउखुमसि तानिंगबा नते पिरंबगि मरमनि खंनिंग्लिबदु चिंगसांग तौफम खंगदा हेना सावगलै फोन पाइदु कदौलबनो अइगा थेंगनदि हाइरसो फोन दा हाइरपदि याबो नत्रो चिंगसांगी मेसेज अदु उबदा थाजदि मकोक ngaure करी खुमगनि खुमफम खंगदा नहेक वाखल खल्लगा रिप्लाई अमा तौरे फोन सिदि अइबु थाजदबगी सेननबा पाइहनबनि हाइबा नत्रो चिंगसांग नंgai हकी ngamnanaba haidokhiba wahaidu थाजना हौजिकसु खंजिंदुना लेरंबदुदा खुमफम खंगदे तुमिन थाजगे रिप्लाई ngaiduna ले थाजसु सोमदा मेसेज तो इथोकलुरगा चिंगसांग रिप्लाई हलक्तबदुदा फोन दुदा मुन्ना येंगदुना ले नुपी मादि मिकुप अदुदा पुकनिंग नुंगशिरे निपा माबु निंगसिंगदुना लेरिङै मागी वाखलदा थमोइ माना सोन्थना लेरिङै मिकुप असिदा असावबना मांग थारकपा मानबा मतौवदुदा माइथोंगदु इतुक तुकथदुना ले चिंगसांगसु सावखै सावदोकलुरगा हौजिकतदा नुंगाइरक्त्रे वाखल ngeहक खल्लगा रिप्लाई अमा तौरे नंगना दरकार तारकपदसु अदुम सिजनबा याइ अइना सेनबगी खक्तनति फोन पिरिदो हाय वहाय अदुदगी हेलखिद्रे चिंगसांगदि ngasaiदगी तौफम खंगदा लेरंबदु कार्टोगी तंजा लौरगा थाजगा वारि ngeहकसु साननिंगलि अदुबु थाजगी अरोइबगी पाउखुम मदुदा मखा करी हाइगनि हाइनिंगाइ लैत्रे ngaihaki thamoida khamnaba yada phaurakhiba ihuladu mathanta patharaga phone do off tawki thajasu chingsangna makha kari hairakpa ngaiduna le mityeng adusu phone adudagi hongdokte adubu chingsangna makha taraktabaduda masu tumina damak leishili adubu thamoi ani dudi maigi ching phumnare lona tumen maisa khangnaba hotnabada ahingi ayingbasu nachumba phaudri थाजना पुकनिंगदा हाइनिंगबा खरा हाइजे कैगिनो अइना माबो सुख थमै मनुंग यौना खल्लिबसे माबो एके खनानो करी मरिनो लैनरिबा मागैगा के मरकदा चिंगसांगसु फोन दो ऑफ तौख्रे मेसेज मखा ताना थाखिद्रे अदुबु वाखलददि नुपी माबु निंगसिंगदुना लैहौइ काउथोक्लगे खल्लुबा काउबसु ngamsillatरे मनाक्तगी लापना तामख्रगा पुकनिंगदो शांति ओइगनि खल्लुबनि चरांगनबा पुंसी हाइबदु ओइरक्ले चही कयागी मतुंगदा नंगा मुखना थेंगरिबसे अइना मबु पुंसी खोंचदु चतुना हिंबोइबना नंबुइनक्ता थंबा ngamde अदुबु वाखलसिदि
ꯅꯪꯅ ꯆꯠꯈꯤꯕꯗ ꯄꯨꯈꯤꯕꯀꯣ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯊꯥꯖ ꯊꯥꯖꯁꯨ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡꯅ ꯃꯦꯁꯦꯖ ꯈꯔ ꯊꯥꯔꯛꯂꯤꯕꯗꯣ ꯁꯥꯎꯅ ꯊꯥꯔꯛꯄ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯏꯄꯥ ꯃꯥꯕꯨ ꯁꯥꯎꯔꯁꯤ ꯃꯥꯕꯨ ꯈꯟꯗꯣꯛꯂꯣ ꯍꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯊꯃꯣꯏ ꯃꯥꯒ ꯋꯥꯈꯜ ꯃꯥꯒ ꯍꯧꯅꯔꯒ ꯅꯤꯄꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯩ ꯀꯔꯤꯒꯤ ꯑꯃꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯪꯅ ꯆꯠꯇꯨꯅ ꯍꯤꯡꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯑꯃꯝꯕꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯅꯪꯒꯤ ꯑꯃꯝꯕ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯈꯣꯏꯗꯥꯔꯨꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯄꯨꯛꯉꯝꯗꯅ ꯄꯣꯛꯂꯛꯄ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯗꯤ ꯑꯃꯝꯕꯅ ꯊꯜꯂꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯕꯨ ꯀꯔꯝꯅ ꯏꯅꯥꯛꯇ ꯊꯝꯒꯅꯤ ꯅꯪꯒꯤ ꯑꯃꯝꯕꯕꯨ ꯑꯩꯅ ꯈꯣꯏꯗꯥꯈ꯭ꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯥꯜꯂ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯉꯁꯤꯁꯨ ꯃꯌꯦꯡ ꯇꯥꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯉꯧꯕ ꯊꯃꯣꯏꯒꯤꯁꯤꯅ ꯑꯁꯨꯛ ꯈꯣꯏꯗꯥꯔꯤꯕ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯊꯃꯣꯏꯗ ꯂꯩꯔꯤꯕꯗꯨꯅ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯅꯇꯧ ꯎꯠꯂꯤꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯅꯈꯥꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯅꯅꯕ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯂꯔꯣꯏ ꯊꯥꯖ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯉꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯁꯤꯕꯗꯣ ꯅꯪꯒ ꯂꯥꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕꯁꯨ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯂꯣꯟꯈꯤꯕꯅꯣ ꯀꯔꯤꯒꯤ ꯀꯩꯅꯕꯤꯗꯥꯏ ꯍꯥꯏꯅ ꯄꯤꯔꯤꯕꯅꯣ ꯃꯁꯤꯕꯨ ꯅꯪꯒꯤ ꯀꯔꯤ ꯊꯃꯣꯏꯅꯣ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯅꯪ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯃꯟꯗꯦ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯝꯊꯣꯛꯄꯁꯨ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯩꯒꯤ ꯐꯖꯗꯕ ꯃꯇꯝꯗ ꯅꯪꯕꯨ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯨꯠꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯇꯁꯦꯡꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯧꯔꯛꯄ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯃꯣꯏꯗꯒꯤ ꯂꯩꯔꯛꯂꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯅ ꯎꯅꯈꯤꯗ꯭ꯔꯕ ꯐꯣꯡꯗꯣꯛꯅꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩ ꯀꯥꯏꯅꯕꯅ ꯃꯥꯡ ꯊꯥꯔꯦ ꯊꯃꯣꯏ ꯑꯅꯤꯁꯨ ꯅꯛꯁꯤꯟꯅꯕꯒꯤ ꯃꯇꯧ ꯎꯗꯦ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯆꯨꯡꯁꯥꯡ ꯅꯣꯡꯃ ꯑꯃꯨꯛ ꯃꯣꯔꯦꯗ ꯂꯥꯛꯈꯤ ꯍꯦꯛ ꯂꯥꯛꯄꯒ ꯊꯥꯖꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯂꯝꯂꯦ ꯄꯣꯠꯐꯝꯗꯁꯨ ꯂꯩꯔꯝꯗꯦ ꯑꯆꯧꯕ ꯗꯨꯀꯥꯟꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯆꯤꯡꯁꯥꯡ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯊꯥꯖꯕꯨ ꯍꯪꯉꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯀꯅꯥꯁꯨ ꯃꯃꯥ ꯃꯆꯥ ꯑꯗꯨꯕు ꯈꯪꯉꯤ ꯍꯥꯏꯕ ꯍꯥꯏꯔꯛꯇꯦ ꯆꯤꯡꯁꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯒꯥꯔꯤꯗ ꯃꯃꯥꯏ ꯂꯩꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯆꯤꯡꯁꯥꯡ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ
ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯑꯃꯗꯤ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯊꯥꯖꯁꯨ ꯅꯨꯃꯤꯠꯇꯨ ꯆꯤꯡꯁꯥꯡꯕ ꯂꯥꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯖꯈꯤ ꯑꯗꯨꯕꯨ ꯂꯥꯛꯃꯟꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯊꯥꯖ ꯍꯩ ꯍꯥꯞꯄ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯅꯤꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨ ꯊꯥꯖ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯁꯨꯛ ꯂꯥꯏꯅ ꯃꯤꯕꯨ ꯊꯥꯖꯔꯨꯕ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯨꯕ ꯑꯄꯪꯕ ꯋꯥꯈꯜ ꯇꯥꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯂꯝꯂꯤꯕꯗꯨ ꯃꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯊꯥꯖ ꯅꯤꯄꯥ ꯃꯥꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯂꯛꯏ ꯃꯃꯤꯡꯁꯨ ꯈꯪꯍꯧꯗꯦ ꯂꯩꯐꯝꯁꯨ ꯇꯥꯛꯂꯝꯗꯦ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯅꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯨꯄꯥ ꯀꯔꯣꯔ 10ꯒꯤ ꯃꯊꯛꯀꯤ ꯂꯣꯅ ꯌꯥꯗꯕ ꯗ꯭ꯔꯒꯁ ꯀꯌꯥ ꯑꯃ ꯃ꯭ꯌꯥꯟꯃꯥꯔ ꯂꯣꯝꯗꯒꯤ ꯃꯣꯔꯦ ꯐꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄꯗ ꯑꯥꯔꯃꯤꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯣ ꯍꯦꯛ ꯇꯥꯕꯒ ꯃꯣꯔꯦꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯃꯇꯝ ꯀꯛꯇꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯂꯥꯌꯦꯡꯕꯁꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯄꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯃꯥꯕꯨ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯃ ꯁꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯅ ꯑꯃꯗ ꯂꯤꯊꯣꯛꯅꯗ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯅ ꯍꯤꯗꯥꯛ ꯊꯛꯂꯒ ꯍꯜꯂꯛꯏ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯆꯨꯔꯨꯞ ꯆꯤꯡꯗꯨꯅ ꯂꯩꯒꯅꯤ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯟꯊꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯦꯟꯅꯁꯨ ꯊꯧꯁꯥꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯊꯋꯥꯟꯁꯨ ꯊꯥꯖꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯣꯏꯒꯗꯧꯔꯦ ꯃꯔꯛꯁꯤꯗ ꯆꯤꯡꯁꯥꯡꯅ ꯊꯋꯥꯟꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯅꯕ ꯃꯥꯒꯤ ꯑꯃꯝꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯈꯤꯅꯕ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯏ ꯑꯗꯨꯅ ꯆꯤꯡꯁꯥꯡꯅ ꯊꯋꯥꯟꯒꯤꯗꯃꯛ ꯂꯩꯕꯤꯈꯤꯕ ꯂꯝ ꯑꯗꯨꯗ ꯊꯋꯥꯟꯒꯤ ꯑꯣꯏꯕ ꯍꯣꯇꯦꯜ ꯔꯦꯁꯇꯨꯔꯦꯟꯠ ꯁꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯟ ꯆꯤꯡꯁꯥꯡꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯗꯤ ꯉꯝꯂꯣꯏꯗꯧꯔꯤ इलेक्शनसु लोइख्रे नुमित खरनिगी मनुंगददी इलेक्शनगी रिजल्ट फंगलगनी अदुबु सनाहलगी इमुंगददी हौजिकसु मीना चिकना चाइनबा यादबा मखै लैरि मियाम तिनबा मतम ओइबना मादबिसु मयाम लाक्लिबदु वारी वाताई तौननबा होटनबदा ngaihakta sangde wakhalsu nungaina oi adubu madabigi moong matawdi mapuroiba sanahalna kupna yingsinba haukhre adubu khangjadaba madabidi mayam marakta harau harau yauribadu wakhaldadi numidang sinakhiba thabak adugi pakhum lakpa khaurang nangaiduna leiribani asumna leiringai phone ama lakpaduda madabi mayam marak adudagi khara thoklaklaga miyam tindaba mafam amada jangsillaga phone du paikhalli हेलो मैडम करी पाउले मैडम पाउसे लई हैबसु ngамद्रि अदुगा लैते हैबसु ngамद्रि हेक्ते हायो तासे मैडम प्रेसिंग दे एक्सीडेंट अदुगी मरमदा कनासु हायो हैबा यारक्ते चही यामलबनिना दादा मांग्रे सिंगक्ता हाइरे अदुगा रिम्स की मोक्ता लैरंबा डेट रिकॉर्ड तदि निपा अदुगी ममिंग दे रिकॉर्ड यावरमी अदुबु अंगांग दुगी दि यावरमदे अंगांगे रिकॉर्ड यावरमदे हाइरकपदुदा माधवी खंगनिंगना करी अंगांगे दि यावरमदे हाइबा हाय मैडम अदुदि कदाइदा अंगांगदि कदाइदा मैडम ऐसु हंगबा याबदि हंगनरे अदुबु प्रेस की मियोइसिंगसु अमता फजन हाइरक्तबदुदा करी उपाय तौगदबनु खंगद्रे मणिपुर न्यूज की सीनियर एडिटर दि उनरकब्रा हाय मैडम मानदि करी करी हाइरकबा मासु अहेनबु वा हायो हाइबा यारक्ते लैत्रे दादा मांग्रे हाइना सत समजिले वादु ताबदा माधवी वाखलदो इरुमलम थै अदुबु वाखल ngैहाक खल्लगा हाइरे फरे अदुदि ऐ हौजुमा मणिपुर न्यूज की सीनियर एडिटर दु उनबा चटकनी हौजुमा गाड़ी थौरंग तौरब हाय मैडम अदुदा मी मयाम अमा युमदा लैबसिदा मैडम चथोकपुदा नुंगाइगद्रा मयाम से लैरिङैदनि चलहौबना हेन फगदौरिसे हाय मैडम माधवी युमदुदगी खोंग्लै थोना थोखि अदुबु फत्ता लौसिंगदा मकोक थोंग्लिबा सनाहलसु मागी नुपीना युमदगी खोंग्लै थोना थोखिबदु उहौबगा मी थादोक्तुना
ꯃꯥꯙꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯈꯪꯍꯟꯈꯤ꯫